ꯑꯍꯥꯟꯕꯗ ꯋꯥꯡꯊꯣꯏꯔꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯕꯨꯡꯉꯣꯗ ꯆꯪꯖꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯂꯣꯏꯅꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯩ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗꯤ ꯑꯋꯥꯕꯅ ꯊꯜꯂꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯏꯪꯊꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯂꯤ ꯏꯔꯩꯕꯥꯛꯁꯨ ꯃꯩ ꯆꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯩꯔꯛ ꯑꯁꯤꯗ ꯈꯝ ꯊꯦꯡꯅ ꯑꯋꯥ ꯈꯥꯡꯂꯤꯕꯁꯤꯡꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅꯤ ꯏꯄꯥ ꯑꯩꯈꯣꯏꯕꯨ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯤꯌꯨ ꯏꯪꯊꯕ ꯏꯔꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯂꯥꯟ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ ꯑꯗꯨꯒ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯆꯥꯅ ꯉꯁꯤ ꯋꯥ ꯄꯥꯎ ꯈꯔ ꯍꯥꯏꯗꯣꯛꯆꯒꯗꯕ ꯑꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯋꯥꯏꯅ ꯆꯤꯡꯕꯤꯌꯨ ꯍꯥꯏꯅ ꯅꯆꯥꯅꯤꯄꯥ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯗꯨꯅ ꯅꯤꯖꯔꯤ आमेन हौजिक्ति मपु इबुंगोगी असेंग वाही खरा पाथोकजगे अखोई तामिनरसी अदुदगी जीसुना ओनसिलक्तुना पीटर दा हाइरई इतुंग द चथोख्रो सैतान नाक आइगी खुदी थिफम ओइरे मरमदि नाकना ईश्वरगी ओइबादु खंदे अदुबु मियोइबगी ओइबादु खल्ली साइमन पीटरना इबुंगोदा खुमलई इबुंगो अखोइना कनागी मनाक्ता चटकदगे लोम्बा नाइदबा हिंबगी वाहैसिंगदि नंगोंदा लई मैथ्यू 13 की कुलहुमदोय जॉन 3 की 64 असिदगी पाथोकजबनी ताबिख्रबसिंगी थक्ता इबुंगोना थौजाल पिनबिबो ओइसनु आमेन ngasiगी hiram sermon asigi mamingdi Peter gi punsidagi tamgadaba mamal naidraba para Priceless Lesson from Life of Peter haina thamjarage Aikoi miyoiba khudingmakna khangba adubu wakhaldi kaya taurudaba hiram amalai madudi Ishorna taibang mi oina taibang da pohankraba tharaklaba mi khudingmakta top topa magi oiba matik magun talent khudol amamam hapirai aduguma talent ado मीना मसक खंगलक्लबा मतमदा मीना ngamdaba thabado aina ngamba haurakpa matamda ai haiba napal pride oina sijina thorai adun lama khangda miyoibana tuki mahi palamdaida marai chai thai kangki poloida ai soi khreana taksi solaga miyoibana punsi loi isorna koida nungai jau haina pirakpa talent khudol ado miyoibana ego oina sijina thoi Ego, E-G-O, ego haiba wahay asigi full form adudi. Edging God out haiba sini. Arthadi, aigi thamoida isorgi mapam pidaba, room pidaba. Ay lairaga isorbu matayda inthokiba haiba sini. Asigumba talented oiba mi singasna ego wangba matamda. Otigi matamda may chok sing tharaktuna sumthokpi warakpi. Entidana singlupki ahan sing sijinaduna asoybado sumthokpi warakpi. Adugumba matamda talented oiba mi aduna nolukcha duna ego thadok labadi magi damak kanana sumai thiba piba ngamlaroidaba dharma chenba khutna aroiba phawba chingbi karigumba madugumba matamda sumthok pibada mahakna napal thadok trabadi miya mamangda sophanduna khudong thiba thohanduna ikaiba nanghanduna hek ishorna nungsiba maramna chumthokpi marai lohanbi masibo aikoina public correction tobiba haina khangnei adugumba matamda isoi krena noluk charabadi hana sizinaramba ego edging God out isorgi rumpi daba haibadugi mahutta ego ego ase exalt God only isorgi matik mangan khaktab chahunba apaba ego haiba full form asida sizinaba ma haukragani asini chilinausi Matangasta pakhonsat papol na haibiramba wahayama aikoi ningsing minasi. Shastra kuding isorgi sordagi oibani anisaba Timothy ahumgi tarataru. Mi singasna isorgi sordagi oibai zigi value khangde. Kaya thajade. Christian singna kaya masibu luna launade. Madugi proof amatang pizage adom sor ngaktang thingbiro sermon sing ngaktang post thambiro. Aduga source thingaga source hon hondana
Amuktang wahay makaktang ngang bangam Brazindagi konjeloy na try to biyo. Ngamloy. Short tinglaga wangang badi tokro natraga haiba sikaktang thok pangambra amuk hana try to biyo. Konjel yaudra bada single natraga phok punsi chupna haibada dom ngamloy. Masidege koina ure madudi. Aikoina ngangliba wahay singa se aikoigi short dagini. Aina ngangjariba wahay sisu aigi short dagini. Adom na ngasi ngangliba wahay kudingmak adom gi short dagini. Adugumna isorna ngangbiriba wahay kudingmak se isor gi short dagini. Ibungona magi ahingba sor kamsen bada ahingba thawai oikibagum. Isor gi wahay singa sisu hinglibani. Maram aduna masibo aikoina serious oina lawrase ngasidi. Isorna Kristan oikrabasingi kutta pibiriba Bible ase kanabali sing lay. Adubo khwaidagi maru oiba Kristan da Bible pabagi kanabadi Bible pibibagi kanaba aikoina lawgadaba adudi hiram ahumni haibase Paul na mayek siyang natagpi. Ikutta pibiriba Bible asigi kanaba do number 1 da tambi na bagi damak for teaching. Ani subada warak pinabagi damak for reproof. Ahum subada sumthok pinabagi damak for correction. Hariba ahum ase Bible na ikoida piba kanaba adani. Hariba ahum ase pass tawraba experience lairiba mi adu khaktana a perfect man of God mapung phaba isor gi mi ama oirakani ani suba Timothy ahum gi tara tareta idunu lay. Hariba asigumba experience ahum ase pass tawdaba masi kaidongwai da sumasi lesson ase nainadriba mi sing aduna mapung phaba ibungogi mi amadi oiroi haibase shastrata phasana iduna takpiri chilinausing. Adubo awabadi konjel singli thokna lauduna nganglabasu asukki matik thamoi sokna nganglabasu isorgi wahe siwa chumthokpada lauba warakpa yaba midi yamdre hojikti subnagi isor kiba mi natana chumthokpa yaba tambiba yaba warakpa yaba Christian se aikhogi irakta yamna leitre wakhal taraba Christian singdi tokro ahan singdi tokro pokpada ngairiba sahi ani khakta ngairiba angang phawba mapa mama na sumthokpa yade makoina lam henba matamda thingluba yade chaibasu yade makoina tawruba potta mullubasu yade kappu kaukrabadi apaiba pot langani tharo olaga phrang kauduna urau tharauduna kapkani themba sugya yaro aduna angang adu mama mapa na sumthokpagi mahutta angang kaptraga loiri haduna angang aduna ngamhallaga mama mapa na makha pole. Adugumna Kristan singi punsida su leader singna achumba se tambiba yadaba matam lakani haiba Timothy da haiba do thungkre. Achumba tambiba warak piba yaba shastra si nainaba yaba mi masing yamde. Makoina ngamhalaga leader na makha polaga na adum harawna leishi haiba. Sumthok piba warak piba yadaba na ayambane. Aduna ni Kristan punsiga Bible gangasi mari leinaraktriba se. Isorgi wahay na lambi amada Kristan na lambi amada tongan na diversion da chatnare. Bible asida sumthokpa yaba mi ama sumthokpiba yadaba mi ama aikhoina mi makhal ani uba phangi. Masigi matangda ni mi ani khak aina khandokjarage aduga makhoi ani dudagi aikhoina mamal naitraba parasing tamnanaba makha ai chathajage adugumba ngasi aina khandokjaba mi ani adudi pakhon chatpa ibungogi sebok Peter amasung ibungogi sebok Judas Iscariot makhoi ani si aina khandokjarage. Ibungo Jesu Kristana taibong pan asida thogal tawbiringai matamda achumbabu pamdaba tambiba takpiba khannaba yadaba amasung isor kidaba mising adugumba mising aduda magi lamchat amasung thabaka chanaba maming thonduna chairammi. Herod ningthauda ibungona fox lamhui haina chaiki luk 16:13 thoi aduga chumdaba wa takthok sinaba maisau sasinaba sing amasung chumdaba church ki leader sing bu ibungona ravening wolves saram darba kaisal sing haina chaibiki madu Matthew 13:15 da ugani apha sasinaba Pharisi singda ibungona vipers lindu sing haina chaibiki mado Mathi 3:8 aikhoina ugani adubu sebok Peter dadi
हाइरिबसिंग असिदगी हेना साथिबा चथोक्रो सैतान get behind me Satan you are a stumbling block to me itungda chthokro Satan nahak ase aigi khudi thifam oire haina Satan haina chaibiki Mathi 13 ki kulhumda that was the strongest rebuke that Jesus ever gave any man ibungona mi singi manungda khwaidagi tamthiba athiba mi chaini Satan haina Peter da chairibase amuktang khanduni yengbiu asuk kanba wahay ase aikoida oirabadi khangba ngamgadra aikoigi thamoi church ki leader amana pastor na deacon elder na asoibase khangba ngamaktaduna adom amadi aikoida khong thinduna miyam mangda chathokro Satan haina chairabadi adom kari oigani ai kari oigani Peter su thamoi soidana kairamgani ko marupsing sebok singi mamangda tawpham khangdana Peter do yamna ikai nungsiyanana maithong maksinduna maithong yamna makna mase awaba khanglamgani chatkro Satan haiba wahi se iralaina kawba ngamgadaba wahi oiroi marupse mado ibungo Jesu Kristana makoida tambirami madudi ai papi singi usil oina soidana cross ta siraganen matam maduda wakal khantaba tawdana Peter na ibungo gi khut paiduna singthoklaga nang cross ta siba sukya yaro haina thinglubadagi Satan haiba mingthol si piraga mabu thina miyam mang chaikibani marupse ikai nungsiya narba Peter adudagi di wangang khidre Peter gi thamoi se karibu khalam ga doino ninphung kara kara sebok sing aduna ti khalam gani ma se saurga to khidoi chala natragana ma se kari thamoi oiram doino wangang nate aduba ikoi koidena Capernaum gi pat wangmada ibungona nongma miyamda afaba pau sandokpa matamda sebok tarani thoisi yaugi Peter su tuminna lukthaduna taki numit aduda ibungona haiki mahaki hakchang amasung mahaki i ase hingnabagi chinjakni masi chaba amasung thakpa mi adu hingani haina tambiba horakpada madugi nungi artha wahanthok ado khangba ngamdraba atoppa seboksing miyam aduna tapna ibungobu thadokduna chatkre amuk khana Jesu gi tung in khide John 3:63 aikhoina uba phangani miyam sing adu hanakhraba matungda ibungona tapna sebok 12 da onsilaga hairami nakhoisu aibu thadokduna chatninglabra maduda tuminna wangangduna leiruraba Simon Peter na ibungo da onsinduna khumlakhi ibungo aikhoina nahakpu thadokduna kanagi manakta chatkadage lomba naidaba hingbagi wahay singdi ibungo nangonda lay nahakti ahingba isorgi machani pa Krista aduni haiba aikhoina thajare amasung khangle John 3:63 asumna khumlakhi nungsijaraba isil inausing haujikti Peter gi thamoi aikhoina ure sebok singi mamangda ibungona chathokro Satan nang aigi khudi thifam oire haidana thina chaikibado tankibado Peter na sauba warobagi mahutta magi thawai hingnanaba chumthokpiba hingbagi wahini haina loksinjakhre magpo thina chaibiba ado mahakitamak mado matik chai haina masana yana nolukchare asigumba thamoi ase ngasigi Kristan singi marakta haujiksu aikhoigi irakta kayam leramgani aikhoi oirabadi adum haina asuk thina khongoinaba matamda ithawai hingnanaba hingbagi wahai di nangonda leire haidana aikhoina isorda onsinduna hena chesinba Peter gumba miedo oiramgadra natraga chaibu matamda aikoi nang church te kabidra su yaina chatpa mi oiga doribra mapam khudingda church hongduna chatlabasu chumthokpa yadrabadi arembani silinausin asi khakta sunate Rabuna Peter bu chumthokpiba leiri adubu amatanga ai kot tawjake mado aroiba chakhangi matamni ibungona sebok singda haibirami ai chatlagani adubu haujik nakhoina ne aigi itung inba ngamloi maduda Peter na haiki ibungo aina karigi nahaki na tung inba ngamloi dawribano aina nahaki damak karigi tung inba ngamloi dagene nahaki damak aigi thawai thagani ye mi pumnamak na ibungo bu yadragasu aina di kaidawngay dasu ibungo nangbu yadaba khak tawroi magi wahi do loiram loi phatringay da
ibungona Peter gi wa du kaktat ki adu ga hai ki Peter aina nangon da taseng na hairi madudi ye labana hinga simakta da khong jingai mamang da nahak na aibo ahumlak yaroi handak su Peter gi wa do fel oire mai thire ikai banang le Peter mamai nu khat khidre amuk khanna khum khidre adubu isilinau sing Peter gi thamoi ado kaidau ngoi da sum hak na ne ibungona serak pa matamda mana ngamni khanjaram labasu magi wahai adu da oithoka da banatte ibungogi chindagi tholpa wahai sing adu khaktamak magi maramda oigani haibase masana yajaduna ne masana matamdu da sumha maran yajare silinau sing aina ngangjari base gospel John 13 gi 37 38 adugi account matung ina ngangjabani asidagi akoina tamjaba yaba para adudi Prabhugi miyengda khwaidagi mamal yamba sebo khwaidagi tangba mi adudi mahakna takpiba lawba sumthokpada harauna yaba warakpibada saudaba mi aduni tambibada wakhal taba sumthokpada yajaba warakpada saudaba chaibibada khumdaba haibase ai nolu e iral yajare haibigi khudamni silinausin aduna Prabhuna ne napal nawangba apingba asoiba Peter do yamna wangna thanget pikhi maramdi ibungona saijabata mahak harau harauna yajaki ikai phiru khumduna khangjaki masabu semdokjaki Peter madugi mahi oina sebok tarani thogi manungda ibungogi chief apostle sebok singi makok ohen biki isorna tia malem sembiba numit adudagi hauna malem asida amokta su thokidriba thawaya sengba lengthabirakpa Pentecost numitta ibungona Peter bu maru oibu wangang loi isorgi chief spokesman man speaker oina khandok piki numit adumaktada Peter gi wa pau taba mi lising ahum lom pukning hongtuna Prabhu loksin jaki isil inausing aduda sunatana Prabhu na mangonda pibikiba bor mayam adungai mabu bor pibikiba mangonda yaipaba oyu haina pikiba khuding mang adusu ma thungki early church ta Peter na thawai yauna maru oiba role lauki madudi Peter is regarded as the first leader of the early church ngalingai gi singlupta isor na Peter bu ahan ba singlup ki lusing ba oina khandok piki masi Christian tradition gi lairik tapalli mase ibungo gi manaw nupa James na leadership lowdring gi mamang Peter ngasidi aping ba nawang ba soiba Peter magi sermon hokre ahan ba Peter leitre anoba Peter ama oire sumthok pi ba warak pi ba tak pi ba da mana yazakre Inkraba Peter gi machindagi kaidongoi da su asigumba wa ma hairakani haibase thajadaba inkraba nawang ba mana khwadigi nolukpagi pau sandokpa mi masu oijak magi sithida koina uba phangi madudi mana ikoida sumna haibirami naha oibasa nakoina samak ahan singi makha polo hoina koi pumnamak amaga makha pono aduga nolukpa ado phigumna setlo maramdi sorna chawthokpa singbu thingi aduba nolukpa singda thaujal pibi nolukpabu phigumna setlo isorna chawthokpabu thingi nolukpabu thaujal pibi haibase magi chawthokpa matamda isorna thingkiba aduni mana ngangliba ngasi nolukpagi verse ase magi ahingbu testimony ni magi punsida thokraba ngaktani mana Prabhu da chawthokna khumki adungai aine karigi nahaki natung inba ngamloi doribano John 13:37 aina nangi damak thawai thagani John 13:37 nahaka loinana siba taraba phawbada aina nangbu yadaba tawroi Mark 13:38 nahaki maramgi damak mi pumnamakna khudi thirabasu aidi kaidaunungda khudi thiroi mathi kuntaruki kuntrahumdo asuk nawang ba wahai singmana ngangki adubu magi napal khudingmak Prabhu na thingki chawthokpa magi wahai khudingmak ibungona thingki Prabhu na magi wahai gi mayokta lepki mabu saitan haina phokthina chaikibado sigumbagi maramnari adudagidi akonbada masana maral khangjerakuna yelaba isorna khonganki adudagi Peter thamoi sokna kaphanki masi Peter gi turning point ni adunani Peter na nolukpabu phigumna setlo aina nawangba matamda isorna ibu thingki aina nolukjaba matamda isorna ibu wanghanbi haiba verse mahakna ngasai sandokibado 1 Peter 5:5-6 kaya da chawna change sermon gi bisoy se hongkrabano
Mana Prabhuda ahanba unaba sebok oina kaubiba numit aduda mahana yelabana khonglaga kaplingai dasu ningsinglaki madudi sebok tarani thoigi manungda Prabhuna ahanba kaubibada khwaidagi noluk chakhiba adugumba sebok ado Peter ni Prabhuna Peter bu ahanba numit unaba numit manasu Prabhu bu ahanba ujaba numit aduda ibungona magi hida phamlaga miyamda preaching tobiki preaching hek loibaga ibungona Peter da haiki in ado ising arubada hullo maduda Peter na khumki ibungo ahing chupa nanai na hulle adubu nga amatta phade adubu ibungona hairbanina in hunjarege mana in adu hunba matamda nga yamanduna hi amadi lairudna hi ani da hapada phau lupka dorame matam maduda Jisu isor ni haibase khangba maramna Peter na nolok na tutharaga mapita na o khong kaplaga ibungogi khoya da tuthajaraga mana haiki ibungo nanai aidi pap chen ba mi ne maduda ibungo na haiki haujiktagi nahak mi phaba oiragani adubu makhoigi hiedo kangphanda mikup aduda thanamlaga nang mi phaba oiragani haiba mikup adudagi sebok aniga loinana Peter na o khong kaplaga Prabhu gi khoya da turaga pumnamak thadoklamlaga tung ilakhibani luk mangagi amadagi na taramathoi da uba phangani numit aduda ibungogi khuya da tuthajarga noluk na tung inba ibungogi tung injakhiba Peter ai singa sidi kaya da napul chawa Peter oirapano haibase yela bana khonglakpa matamda thamoi sok na Peter na ningsinglaki recall tawhi aduga kapki adudagi tapna napul dagi nolukpa haibasida pungning hongki Prabhuna lukuni thoigi kuntrani thoida haibiramba Peter nahak na pungning hongduna amuk olakpa halakpa matamda nahaki na chinanaw singbu chetna lephalluko haibiramba ado pangthokna begidamak Peter na sem sajaraga warep lauki Prabhuna nongma Peter da bor yamna pibiduna hairami Simon Barjona nangdi yai phai aina su hairi nahakti Peter ni nungjaw sigi mathakta aina igi singlup sagatkani kamnung laibaki thong na madubu ngamloi aina nangonda sarga laibaki so sing pigani nahakna malemda punbado aina sargada pungani nahakna malemda thadokpado aina sargada thadokani hairiba bor pumna ma adusu mana napal tawringai matamdadi madu thunghalloi Peter na loi na pungning honglaga nolukpa matamdadi haikraba bor khudingmak magi punsida loi na thumki adunani baptize tawbiba Johana mathi ahungi nipanda nakoina pungning hongba oirabadi pungning hongbagi matik chaba mahi yalhallo haina thamoi sok na laurumlibado mado Peter gi damakta haibirambaga chap manakre isilinausing pungning honglaga mahi yandaba punsidi kari kanagani mahi pandaba usa khudingmak kakthatkani aikhoisu Peter gumna pungning hongba sei mathau tai sumthokpiba ikaiba choppa nangbada hingbagi wani haina loksinjabase kayagi matik maru oikrabano isilinausing Gospel lyric mari isda sebok ataidagi Peter gi wari asina khara sengna ibirami Peter gi aphaba sulosinde Peter gi asoiba sulosinde asumna khara details oina ibirambagi maramdi Peter gi punsi wari da priceless lesson mamal naidraba para lotuna yauriye adugini loliba lesson adudi Romeo tarani thogi kunma thoida phattabana ngamhanganu adubo aphabana phattababu ngamhallu phattabana ngamhanganu adubo aphabana phattababu ngamhallu haiba verse asini silinau sing sebok singi marakta Jisubu yakhidaba sebok se Judas kakta natte Peter su Jisubu yakhidaba mi amani Judas ka Peter ga makhoi ani se Jisubu yakhidaba sebok ani ni adubo Peter nadi phattababu aphabana ngamhanki aduna Judas ka loina mangmin nakhide apaba haibasina phattabu ngamnaba Peter na kairak maithi kiba soi kiba ikaiba nang kiba chop kiba mangonda tholiba phattaba khudingmak ikaiba nang ba magi wa kakthatpiba chaibiba khudingmak hingbagi wa ngaktani haidana hingbagi wadi nangonda leiraga nahangna chaibigi maramna aina nangbu thadoga kanagi matung iludoino haidana Peter na khumjakhibado masini aikoina Peter dagi tamjagadaba mamal naidraba para priceless lesson ado Peter gi matang se asi phawbadang oijage mathang asidi Judas ki matang da khajiktang yengminasi
Ibungona Peter bu nungsiba aduga chap manana Judas bu su nungsi. Madugi prupti sebok tarani thoi khandok pibada ibungona Peter gi maming panduna kaubibagum Judas bu su maming panduna kaubibani. Ibungona Peter bu sumthok pibagum michang mikhai naidana Judas bu su sumthok pikibani. Adubu Peter di sumthokpa yaba thamoini sumthokpa ta saude. Adum oinamak Judas ti sumthokpa yaba thamoi natte. Judas ti mathakta mina wangang ba yaba mi natte. Mangonda leribe ego aduna isordagi phau hen wangba ego leipa mini. Nongma yumamada nupi amana ibungoda atangba manam nungsiba thau nungphu ama puduna laklaga ibungogi kokta thau hebirami. Mado nupi adugi leijaba aroiba lanni. Magi di mado khurumjabani magi worshipni. Maduda Judas amasung guest oina tiliba topa sebok sing kharagana onsinnaduna amaga hainarei. Asuk manam nungsiba tanglaba thau ase arembada manghalliba karigino. Masi yonthoklaga lairaba singda piramba yabani. Maduda ibungona Judas ki pungning ado khangladuna mangonda ingna tapna hairei. Nakoina nupi ista yeliba karigino. Mahakna ingonda apaba thabak ado taujari. Lairaba singdi leikigani Judas. Aduna pangningba matamda nakoina kayarak pangba yai. Aduba aidi leiraroye. Nupi isna aibu pumbagi thaurang ado utlabani. Mathi kuntaruk taradagi na tarahumdoi. Masi Peter da chaibibagum thina chaibana te marup sing. Nungsina Judas bu wakhal tahan bibani chumthok bibani. Maramdi michang mikhai naidana Judas bu su ibungona nungsi. Adubu Judas na nanai ai lanjare na o khongna Peter na ibungogi khuyada tubagum. Tu thajatuna maral haidokpagi mahutta. Ibungona ingna wangang kiba chumthok biba wahaido. Loiram loi phatringaida haugatuna khutakta ma chatki. Aduga purohit lenda purohit singda mahangna Jesu Christan nokhoida hatnaba pithoklage lupa kaya piba ngamgani haiduna pungning hongbagi mahutta ibungo yonthokpagi mamal hunnaki. Masini Peter amasung Judas anigi khetnaba. Ibungogi changyengda Peter na pass tawki. Ibungogi changyengda Judas na fail oiki. Madugi mahai oina Judas kari oiki haibado loisillakpada yengminasi. Judas na ibungoga leinaramba Maria do tatki. Kristagi haksang da part ama oirambadagi tonga na taki. Sebok tarani thoigi manungdagi Judas ki ming kakki. Jesuna thaurang langbiba magi damakta. Sargagi bor, purpose, blessings, promises, reward, crown, pumdamak mangki. Aduga roibada lomba naidabi hingba haiba. Isorgi oiba kutingmak mari tatnaki mangki. Awabani ko marup sing. Haiba indaba sumthokpa yadaba haiba se. Asigi punsi se nang aisu chap manana dum tadoini. Haujikti Judas maral leitaba ibungobu papi singa maral sikre haiba khanglakpada ningam laktre. Maikai mari yenglobada isorgi oiba borama tamagi maphamda leitre. Magi thamoi saitana full pulp occupied tawkre. Mahak mangle haiba se masana khangjare. Adudagi mahakna yamna ningamdana Jesu bu pithokpada lomba naidaba hingbasu borsu riwarsu loinama crown su chatkre. Salvation su chatkre haiba khanglaklabada. Mana tapna angawbagum haugatlaga. Selmaye kuntradu puraga athoiba purohit sing alaman singi manakta lakle. Aduga Judas na haiki. Aina maral leitaba ibungogi iyedo pithoktuna pap tawkre. Ai soikre. Aduba kanana sumagi wado tabidre silinaw sing adudagi Judas na sel sing ado asengbo maphamda hunjallamlaga chatkituna mathanta thauri yanduna sijaki. Matthew kuntaret amadagi na manga da ui. Masini isorna warakpiba sumthokpiba yadaba migi mahai ado. Adomsu aisu sumthokpada yadrabadi sap chana masigi dandi ase adum phangane. Matangas da wahangama maraktatna hanghaurasi. Karigino isorna marin chumdaba mabuk chumdaba huranba Judasbu huranba ni khangna treasurer oina money box singlukki sel paheliba karigino. John tarani thoi tarukta mahakna hurali haibase palle. Masi pumna makhanglaba su ibungo na treasurer adom oheliba sibu karigino.
सेबोक तरानी थोगी मनुंगदा स्कारियो नत्रबदी थमोई चुम्बा सेल सेजिनबा चुम्ना सेजिनबा हाइबा अफबा मी याउद्रबरा याउरिये इसिल इनाउसिंग अफबा मी सिंग अदो अनि हुमदंग आई पंजगे नंबर 1 सेबोक नथानियल इबुंगोना अहानबा सेबोक सिंगबु कौबीबदा नथानियल न लाकप उबदा इबुंगोना नथानियल दा हाइकी येंगु तसेंगनमक महा इजराइल की मीनी मंगोंदा लौनम तौबा अमत्ता लेते जोन अमगी 47 असुक मपुक सेंगे हेना इबुंगो मंगना फजन लाउथोपीख्रबा नथानियल लेना लेना करिगिनो नथानियल दा सिंगलुक की सेन पाहिंद्रिबसे मथंग ददी सेबोक जोहान दी जीसु की मथादा ngathaduna oinajaba सेबोक सिंगना सुनुंगसीबा इबुंगोना सुनुंगसीबा सेबोकनी जोन कुनमा थोइगी कुन असुक मी पुनमंगनसु यारबा नुंगसीबा जोहान द करिगी सिंगलुकी सेन पाहन बिद्रिबनो अहुम सुबदा सेबोक लेबी दी टैक्स कलेक्टर नि सिलिनाउ सिंग सेबोक सिंगी मरकता सेन की हिसाब तक ख्वाइदगी हईबा सरकार की खुद लुपा करोड़ कलेक्ट तौरगा सबमिट तौरीबा अदुगुम फाइनेंशियल एक्सपीरियंस ता एक्सपर्ट ने लुक मंगा की कुंतरेत उगनी अदो ओइरबदी करिगनो इबुंगोना लेबीदा असिगुम्बा मनी बॉक्स से पाहनद्रिबा हंगबा याबो वाहंगनी हारिबो वाहंग सिंग असिगी पाउखुम अदुदी इबुंगोना तंबीबा मरु ओइबा लेसन अनिखक गॉस्पेल अस्ता लोतुनि यावरी हारिबा मरु ओइबा लेसन अनि से चुम्मी हैबचे जुदास न सेन पाइबा असिना प्रूफ तौननबगी दमक जुदास ता सिंगलुकी सेन पाहली बने लेसन अनि दुदी नंबर 1 माथी पंदुप तरुक पद तरा मापन कुंदा इबुंगोना तंबीखिबा लेसन ताइबंग पान की लन अमसुंग तिन कांग अमसुंग हुरान बना हुबा लन पृथ्वी इस्त पैसिनगनु हाइबदो ताइबंग पान की लन नसिदी तिन कांग नसु लोइसल्ले हुरान बना सुही हाइबसे जुदास न मनी व्यक्त की हुरान बासिना इबुंगो की वाहे दु चुम्मी हुरान बना हुबा याब लन्नी हाइबसे प्रूफ तौरी बने नंबर 2 माथी 6 की कुनमरीदा इबुंगोना तंबीरंब लेसन मी कना अमत्तन पैसा अमसुंग ईश्वर अनिमक चप मानना नुंगसीबा ngamde अमबु नुंगसीरगा अमबु थवोइरोय हाइबा लेसन अदो चुम्मी हाइबा प्रूफ तौननबा जुदास ता सेन पाहली बने जुदास न लुपागी सेन मये कुंथ्रा अदुबु नुंगसीरकपा मिकुप्ता मागी प्रभुबु करिसु थवोइदुना यeknabigi khutta पिथोकपा ngamki मरमदि पैसा नुंगसीबा मियेदुना ईश्वरबु थवोइदे मसे जुदास न प्रूफ तौरी बनी मधुगी प्रूफ लेसन अनि की प्रूफ तौननबा इबुंगोना जुदास ता सिंगलुकी सेन पाहली बने सिलिनाउ सिंग वखल तौबियो तिन कांग मसुंग हुरान बना हुब सेन ईश्वरबु नुंगसीबा मतमदा सेन दि थोइदोंना थवोइरोय अखोइना लनबु नुंगसीरकपा मिकुप्ता ईश्वरबु थवोइरोय हाइबसे इबुंगोना तंबीबा लेसन अनि से सेबोक तरानी थोइगी मनुंगदगी जुदास न फजना प्रूफ तौबीरबनी ngasi aikhoi section pham to e masimok aikhoi isa isana makha tana horen nainabiyo ibungo makna mabu khandok pibani adubu sebok oibagi mamal mahakna khangbangam khide sebok oina judas ki hakchang ne jisu gi tung in ki magi thawai na saitan gi tung in ki jisu na cross ta mai pakwa matamda ibungo gi tung in ba sebok singsu mai loina paki अदुगा चप मानना सैतान क्रॉस त माइ थीबा मतमदा इबुंगो मागी तुंग इन खिबा जुदास माइ थीखि जीसुना क्रॉस त माइ पाकपदा चुमथोकपा यारबा इबुंगो की मनाई खुतमक माइ पाखि सैतान क्रॉस त माइ थीबा मतमदा मागी तुंग इन बा जुदास माइ थीबदा याउखि मसिनी अखोइना पीटर अमसुंग जुदास तगी तमजगतबा हौजिक्ति पीटर अमसुंग जुदास की वारी से अखोइना तामिनख्रे वारी एनी से तारबा मतुंगदा अखोइ इसाना इसादा अमुक्तंग हंगबियो अई से पीटर गुंबरा नत्रगा अई से जुदास गुंबरा अई से थवाई की लुसिंगबा सिंगी कंट्रोल मखादा नो लुकना हाइबी इन लेरिबा क्रिस्तान ला नत्रगा लुसिंगबा मतने इथक्ता वा ngang यादबा क्रॉस तौनुना कक्थनबा होनरिबा क्रिस्तान अदुरा वाहंग असी हंगलबदी पाखुम अमा सोइतना अदोमना फंगनी पीटर अमसुंग जुदास बु सेमदोक पिबा चुमथोक पिबा अदुगुमना हौजिक बाइबल ना अखोइ बसु चुमथोक पिरी वारक पिरी मदो बाइबल पाबदा ओइबा याय
church service the speaker gi wada ki oiba yai prayer and meditation time da oiba yai natragana fellowship tinabada su oiba yai ishor gi thawai na kanagumba mu sijinaraga sum thokpiri tambiri warakpiri adubu awabadi mi ayambana bible pabada warakpiba sum thokpiba asoiba utpiba chapter sing ase kalaga nuksiba khakta khanduoga pare sum thokpiba warakpiba amasung aibu takpi tambiba aigi asoiba semdokpiba chapter sing verse sing te kan khre silinau sing aduna sum thokpidaba christian masing yame aikoina achoba chakle lama chabada mathel yamlabasu aina pamchaba mathel khara khandoklaga ani hum khak charaga atai hundok lambagum bible pabasu aina pamjaba ishorgi nungsiba chumhanbi khre haibase bora tu khak paraga ai nararoi ina khulani paraga loisannakre bible na hai ichani pa prabhuna nangbu warak pamasung chum thokpibada laina khanganu prabhuna nungsiba mibu warak pi mana yaba macha khuding chairak pi ibriya tarani thogi manga taru tambiba warak piba sumthok piba thogat piba mari ase u pambi da hairagadi ising chai biba makhong sombiba tin hida kapthok piba amasung har hapiba aduni masi tawbidraba u pambi do mahi kaya sarong sumna palaroi christian punsi so dugumbani u pambi amani ishorgi wahai gi ising chai bigadabani warak piba haibasina makhong sombigadabani sumthok piba gi pesticide tin hida kapthok bigadabani achumba tambibagi sambal khabi gadabani amasung thaugat pibagi fertilizer har happy gadabani hairiba singase mahiyan ba christian oinaba mathau tai adom isorna justify to bi khre suman bi khre haiduna ne sum thokpa yadaba mi ama oiribra suman bi khre na sumdaba marakta dum leibado yauribra prabhuna judas pu sum thokpa yadraba matamta asumna haiki ibungona mahakti poklam dabana mahaki damak hena phai mathi kuntaruki kunmari masini aikoina tamjagadaba mamal naidraba lesson sing ado peter na thajabana isingda khong chatki adu peter isingda lupki peter na haiki siba phawba aine ibungobu thadok charoi adu gesimani da seboksina kaiduna chenbada peter so ibungo thadok chenki peter na haiki mi pumnamakna nahakpu yadrabasu ainadi siba phawba nahakpu yadaba tawroi adubo ahing adumakta da yelabana khongtri phawba mana mi singda ai jisubu khangde haini yakhide peter na kayarak soiki maithiki adubo magi asoiba maithiba sing aduna anoba peter ama oiraknaba gidama anoba peter haiba mingthol ma phangnaba gidama magi turning point adu oiki gesimani da yeknaba jutasna ibungobu chupiraga yeknabagi khutta pithokki matam aduda saubagi mahutta ibungona nungsina judasta friend marup haina sonthangna na kobiki mathi kuntaruki yangkai adubu nungsina miraba khonjelda marup haina nungsina kaurabasu judasna minungsi amata phaudana nungsiba ulamdana pithoklaga hanne yenglamdana chatki adubu ibungona peter dadi zat cross satan haina theina chaibiba matamda judas kumna ibungobu thadoktu na chatpagi mahutta ibungo aikoina nahakpu thadoktu na kanagi manakta chattoi no lomba naidabi hingbagi wahaiti nangonda lei haina peter na khumchaki peter amasung judas anigi thamoi anigi khenaba ase masini silinauksing aikoina prithibigi leimai thakta sum yengduna leirabadi napi singna leikhom leinang amasung uphul khakta ugani adubu aikoina leimai thaktagi luthana tawthoktuna thirabadi mamal naidraba hira manimukta diamond kaya kaya phangba ngamgani adugumna aikoina bible ase nomagi chak chara ani chabagumna morning amasung evening devotion khakta tawba oirabadi isorgi nungsiba adu khaktang khangani adubo aikoina bible ase deeper oina luthana manung hutna nainarabadi isorna bible asigi nungda luthana lotuna thambiramliba mamal naidraba priceless lessons sing ado aikoina puthoktuna phangba ngamgani maramdi hiram ama lotuna thamba ase isorgi matik mangalni adubu masibu thidokpa asina ningthaugi matik mangalni prabhab 25:2 aikoidi isorgi ningthau sing amasung purohit singni
अहानब पीटर अनी की मापन BBE वर्जन दा मदुमक पाबियो अखोइदि निंगथौ सिंगनि अमसुंग पुरोहित सिंगनि हाइना इब उगनी ममल नाइद्रब परा अनी से मतांग मस्त लोइसनजरगे सोइकी लानकिब यारबदि ngakpiu henjelabadi lokthokpiu walabadi hapsinpiu पुनमकी थक्ता ईश्वर न बोर पीबी ओइसनु आमेन।